Narcotics Control Bureau na ahanbo oina Jihadi drug Hairaga Khangnaba Captagon gi Lupa Crore chamaga marifut nithoi romge consignment ama Phagatpa ngamle haina Union Home Minister Amit Shah na phongdurakle exa thagalakpa post amada wafam ase phongdukladuna mangna hai Prime Minister Narendra Modi na luchingpat engak asina leibak ase drug free oina leibak ama ohenaba khongfam channel leple Operation Rage Pilge Kuthangda ahanbo oina Lupa Crore chamaga marifut nithoi gi mamal oigadaba Jihadi drug Hairaga Khangnaba Captagon Phagatpa ngamkhiba asigidamak agency singda thagatlei Middle East ta punab honaramba drug sing ado phagatkiba asina leibak ase drug ki matangda tolerate tawroi haibatu payek senga takpa ngamlei leibak ase drug ki transit route oina sizinaduna malemgi mafam kayada drug sandukna bohonarappa khudingmak chapchana thengnakanei Narcotics Control Bureau gi achievement ase singtha ningai ni amate mathawna leiraba agency asigi warrior sing thagatningai ni haide